Jiribam gi Borobekra subdivision da cookie singna yum mai thakhrabasu amuk Nouna saduna mafam aduda changnaba leingak na sinbiyu haina Jiribam gi lup singi mahut sinduna ZDO gi president idewana leingak gi pukning chingsillakli United Jiri Youth League UJYL Jiri Development Organization ZDO anina sinduna ngasi babu parada pangthokiba pawgi mifam amada idewana makha taraduna hariba mafam asida police ki check post mapangal kalhanbiyu ahenba police sing Borobekra da mathau tawhanbiyu Jiribam District Hospital Mathau Taunaba posting Piriba Doctor Singh Imphal lagi CSO Singna Taksin Biduna Lakhanaba sinbiyu haiki Tog the Birang Asina Maram Oiraga Jiribam gi Manung Hanjin Bamapam Yauna Toan Bamapam Singda Yumai Takiba Asi Laibak Tibani Borobekra Police Station Yauna Jiribam gi Mayonda Hangliba Relief Camp Ta Laiba Miyoi Singh Masagi Mayumda Sankhinaba Leingak na Thorang Paikhatlu Jirimuk Makha Basti Borobekra Yauna Police Check Post Amadi Borobekra Police Station ki police ki masing sing hengat handuna mapangal kalhan bagaloinana lamtai khunauda Nouna Police Check Post ama hangdo piu haiki Borobekra subdivision romda state force sing thajinduna miyam ngakhan biu amadi Jiribam gi amatangairaba hospital asi Maming tamak ngaire Dr. Leitre Imphal romdagi transfer order kaya thoklabasu Jiribam da laking dabagi maong ama tawriba asi matik saba thabak lawkhat piyo Imphal gi phibam ga Jiribam ga yamna khetnabana maram oiraga kasar amadi Imphal romdagi lakpa CSO amadi press media na chingba singna Jiribam da leiriba CSO amadi press media ga unaduna wa tanaraba matungda thabak tawba Jiribam gi CSO singna pami natrabadi Jiribam gi oirakliba phibam asida hena sauthorokpa yabagi phibam lakpa yai haiki Koi hiji tangtu thokiba irangsina tongan mafam singda ekhoigi yumai sakpa khotpa thokiba mayam singasi ekhoigi haiba village singda ekhoigi haiba mafam singsida ekoi yum Nouna sarakanduda haiba relief camp da leiriba isinlaw singi amuk hanjinna tangtu leitana mafamduda lehenbagi apamba se ekoi thamjai asigi mathangda upgradation ekhoigi Borobekra gi leiba police station si ekoi upgrade tawhanjingi aduga Borobekra natana Jirimuk amadi Makha Basti Lady substation Mamsing Kutang upgrade Tawazaning, Maramdi, high Valamtai Kunogi Tokriba Todoxida, high police stations, the lady police strength, Lee, Masikam deploy to view, Kuzik, Jiri Miamna, Tangnariba, Saytang Haitare, Jiri Mayana Palm of Potsi, Honorable Simmons, Lakidragasu, Pazamiamgi Apambadu, Tabutoino, Odok Hanbagi, Apambadu, Jiri Miamgi Muchilagakoi Masi, Mayam the Tamzavani Haitare. Adu lena press ki sinau sing su duga tongan ba loop sing live loop sing su koi ki press media sing da ai koi ki jiri ki condition phajana khanga masi press note khangdi am khangdi thopiu haiba poche koi thamjani nge haitare koi ne su jiri ji tangdu leida wa piece hanjan bedo koi pamjai haitare